Manipuri News channel mayamda maruoba pau khara pijari ahanbada mamana machanupi mangakta thangna lenduna hatlaba matung mamasu sijanaba hotnakhre tabada tujungai oba thodokta miyamga wakhal mimanadabini haiba maunha amana mahakna hek poksaba chahi mangaga tha mari da ngairiba machanupibu mangaksamda thangna lenduna hatkhre loyana masamakko thangna bokta thinjinjaduna sijanaba hotnaramle Presna phangba pauna tujungai oiba thodok ngasi ayuk Thawal district ki Khongjom police station ki manung chana leiba Chingtham maya lekai thokibani leikidrebi nupi macha adugi mamingna Chingtham malini kawi masamakki piklibi machanupibu mangakta thangna lenduna halaga mabukta thangna thinjinjaduna sijanaba hotnarambi nupi adugi mamingna Chingtham Priyadashini Mapuraiba Chingtham Premjit kawi leikidrebi malini hojik IRA International da School da KG tamlibini hairi thokdok thokliba imung manunggi miyoisingna pongtorapagi matung ina ngasi ayuk pung 6 tarakpa aduwaida Premjitki kadagi nupigi ahoba khonjel ama tai haiduna Premjitki matei matombi amana makhoigi Priyadashini kada changlubada Priyadashini wakhal kangal manungda thang churi ama pairaga machanupigi manakta khuru khudak kullaga leirame hairi maduda matei matombi adu leiramli phiyom aduda pakhatpadagi lauraga chenthoraki hairi mahakna lauba adu tabadagi Premjitki matei yaimana amuk changlaga yenglubada angang adu soklaga leiba thenaraki angang adu soklai haiba khangbadagi Premjitki manaw nupa Ranjanna imungdagi angang adu pamlaga puthorlaga khudakta gari kauraga Thawal district hospital da pukhalaki adu angang adu hospital yauraba matung doctorna mahakki hakchang thawai yaudri haina khangalaki hairi pau asina makha taraduna soklaba angang adu hospital da pukraba matung angangi mama Priyadashini su mabukta thangna thinjinjaraga imungdagi sumangda thoroklaga koilaw lauramlaga wantharakpadagi mahaksu Thawal district hospital da pukhatlaga layengki madugi matung Imphalgi Raj Medicity da refer tawrakpadagi makha tana layeng chathare hairi thokdok asigi matangda Khongjom police na case ama lokhatpa loinana leikidrebi malinigi hakchang postmortemgi Jennings mokta pokre hairi amaromda hojik Indo-Tibetan Border Force inspector oina thabak tawriba Chongtham Premjit haukiba February 19 da mayumdagi mahakki posting mafam Afghanistan da chatkibada ngairibani mahak hojik Afghanistan da leiba UN security gi force da leibani hairi Premjit ngasi ayuk mayumdagi machanupi leikidabagi pau taraba matungda mahakki nupi Priyadashinina Mapuribada message thaduna mari makong sangnada wahai kya hairaklammi haina imung manunggi maikaidagi phongtorakli ngarang numidangsu Priyadashinina magi apokpi mamada phone tawraga macha nungaite haibadagi mama laktuna ngarang numidang leikaigi maiba ama kauraga lai khurumki hainasu imung manungna makha tarakli